ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯀꯣ ꯍꯥꯏꯕꯗꯤ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯇꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯧꯁꯥꯕꯤꯔꯛꯇꯕ ꯀꯣ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯥꯏꯕꯗꯤ ꯊꯥꯒꯠꯄꯤꯔꯛꯇꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯇꯕ ꯅꯨꯡꯁꯤꯔꯛꯇꯕ ꯄꯥꯝꯂꯛꯇꯕꯀꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯁꯤ ꯁ꯭ꯀ꯭ꯔꯤꯟ ꯃꯊꯛꯇ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯄꯁꯤ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯆꯨꯝꯁꯨ ꯆꯨꯝꯂꯝꯒꯅꯤ. Hello ma'am, hello guys. Asi video matek ama episode matek ama semge haina ma'am da share tawbo na sum samjarakani. Husband and wife ki marakki dugi wari timnaugi wari nupa ga nupi haibase adugi matik khetnai am lay manung khetnaba dubu mapan thongadi nupa ga nupi haibase right antani haibasu lay dusu kumi yai dusu dubu manungi khetnabadi dugi matik yamkre hojik khoina example da nupi se nang sa ai nupi ordani haina hoina lauro pusin bane ba natra magi nupi oina ba ai sidi nang sak thongbi sanaba gumna oi yadre ba natra magi nupi oini haina pusin khraba sidri fauba anai kayadagi awanang kayadagi nungaiba kayadagi saruk yaminage haina nupi dusu laibneba hujik thokliba tawliba lakadariba story sidi hujik thokliba katno viral hoiba tai manawi wari social media platform na ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯑꯩꯅ ꯂꯧꯔꯨꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯊꯕꯛ ꯑꯝꯇ ꯁꯨꯔꯦ ꯑꯩꯅ ꯈꯛꯇ ꯂꯧꯔꯛꯄꯅꯦ ꯅꯪꯗꯤ ꯑꯩꯅ ꯁꯨꯔꯒ ꯑꯩꯒꯤ ꯃꯃꯜ ꯈꯛꯇ ꯆꯥꯔꯒ ꯂꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯗꯤ ꯍꯧꯖꯤꯛꯀꯥꯟꯗ ꯂꯥꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯅꯔꯛꯑꯗꯤ ꯃꯤꯁꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯂꯩꯔꯣꯏꯗꯀꯣ ꯂꯩꯔꯣꯏꯗ ꯋꯥꯈꯜꯗꯗꯤ ꯅꯨꯄꯥꯗꯤ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯑꯩꯅ ꯂꯧꯔꯅꯤ ꯂꯧꯔꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄꯗꯒꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄꯗ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯑꯋꯥꯠꯄꯒꯤ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯤ ꯃꯤꯁꯦ ꯅꯠꯇ꯭ꯔꯥ ꯄꯩꯁꯥ ꯄꯥꯏꯕ ꯈꯣꯏꯁꯨ ꯃꯣꯏꯁꯨ ꯑꯋꯥꯠꯄ ꯂꯩꯔꯝꯗꯣꯏꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯔꯕꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯔꯒ ꯑꯗꯨꯗꯒꯤ ꯌꯦꯡꯁꯤꯟꯅꯔꯒ ꯑꯩꯅ ꯂꯩꯕ ꯉꯛꯇ ꯆꯥꯔꯒ ꯂꯩ ꯅꯪꯗꯤ ꯑꯩꯅ ꯇꯥꯟꯕ ꯄꯩꯁా ꯈꯛꯇ ꯆꯥꯔꯒ ꯂꯩ ꯍꯥꯏꯅꯔꯗꯤ ꯃꯤꯁꯦ ꯂꯩꯅꯤꯡꯂꯣꯏꯗꯀꯣ ꯃꯅꯥꯛꯇꯗꯤꯀꯣ ꯁꯨꯛꯂꯩ ꯂꯩꯅꯤꯡꯂꯣꯏꯗ ꯁꯤꯅꯤꯡꯕ ꯋꯥꯈꯜꯁꯨ ꯐꯥꯎꯕ ꯌꯥꯏ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯁꯤ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯊꯕꯛ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯗ꯭ꯔꯦ ꯊꯕꯛ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯊꯕꯛ ꯇꯧꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯤꯌꯥꯝꯒꯤꯁꯨ ꯁꯛꯅꯥꯏꯔꯕꯅꯤ ꯁꯦꯟ ꯀꯌꯥ ꯇꯥꯜꯂꯝꯕ ꯌꯥꯏ ꯀꯣ ꯂꯥꯛ ꯀꯣꯔꯣꯜ ꯌꯧꯕ ꯌꯥꯏ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯅꯤꯅ ꯆꯥꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯆꯥꯃꯤꯟꯅꯕ ꯇꯥꯕꯅꯤ ꯑꯂꯩꯕ ꯏꯃꯨꯡꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯅꯨꯄꯤꯁꯤ ꯄꯨꯁꯤꯜꯂꯛꯀꯅꯤ ꯑꯩꯅ ꯇꯥꯟꯕ ꯑꯩ ꯆꯥꯒꯅꯤ ꯅꯪ ꯇꯥꯟꯖꯧ ꯍꯥꯏꯔꯗꯤ ꯃꯤꯁꯤ ꯂꯥꯛꯑꯣꯏꯗ ꯅꯠꯇ꯭ꯔꯥ ꯂꯥꯛꯂꯣꯏ ꯋꯥꯈꯜꯗꯗꯤ ꯍꯨꯏꯔꯣꯡꯒꯤ ꯅꯪꯒ ꯂꯩꯕ ꯃꯍꯨꯠꯇꯤ ꯑꯩ ꯏꯇꯣꯝꯅ ꯂꯩꯒꯦ ꯍꯥꯏꯔꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯨꯝꯕ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯕ ꯃꯍꯨꯠꯇꯤ ꯏꯇꯣꯝꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯂꯩꯒꯦ ꯍꯥꯏꯒꯅꯤꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯨꯈ꯭ꯔꯦ ꯊꯣꯛꯄꯁꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ
ꯊꯣꯛꯄ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯕꯨ ꯑꯌꯥꯝꯕꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯁꯤꯁꯦ ꯅꯨꯄꯤꯗ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗ ꯍꯟꯊꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯤꯗ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯖꯕꯅꯤ ꯃꯣꯏꯗꯤ ꯅꯠꯇ꯭ꯔꯥ ꯑꯊꯦꯝꯕꯁꯨ ꯌꯥꯝ ꯀꯟꯕꯅꯤ ꯃꯣꯏꯗꯤ ꯑꯊꯦꯝꯕꯗꯨꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯉꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯊꯣꯛꯈꯤꯕꯗꯨꯅꯦꯕ ꯊꯧꯗꯣꯛꯁꯦ ꯑꯗꯨꯅ ꯈꯪꯗꯦ ꯑꯩ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯀꯅꯥꯏ ꯅꯨꯄꯤ ꯑꯣꯏꯒꯗ꯭ꯔꯥ ꯀꯣ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯉꯥꯏꯒꯤ ꯀꯟꯅ ꯋꯥꯔꯤꯁꯤ ꯁꯥꯕꯤꯕꯅ ꯃꯊꯧ ꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯖꯨꯒꯁꯦ ꯌꯥꯝ ꯂꯨꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯈ꯭ꯔꯦ ꯂꯨꯕ ꯍꯥꯏꯕꯕꯨ ꯁꯥꯊꯤꯅ ꯂꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯚꯟ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯖꯅꯋꯥꯔꯤ ꯂꯥꯛꯑꯦ ꯑꯉꯥꯡꯒꯤ ꯑꯦꯠꯃꯤꯁꯟ ꯐꯤ ꯇꯥꯏꯃꯤꯡ ꯌꯧꯁꯤꯜꯂꯛꯑꯦꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯅꯤꯅ ꯁꯨꯔꯒ ꯇꯥꯟꯕꯅꯤꯅ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛꯀ ꯑꯋꯥꯠꯄ ꯇꯥꯏꯃꯤꯡ ꯂꯩꯔꯛꯄ ꯀꯥꯟꯗꯗꯤ ꯑꯁ ꯃꯣꯏꯁꯨ ꯋꯥꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥꯕꯒꯨꯝꯅ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯡꯂꯝꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯑꯣꯏꯔꯣ ꯀꯣ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯀꯣ ꯑꯣꯏꯔꯣ ꯊꯣꯛꯂꯛ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯗꯥꯏꯚꯣꯔꯁ ꯇꯧꯕꯁꯨ ꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯣꯟꯅ ꯇꯧꯕꯗꯤ ꯍꯣꯏ ꯃꯣꯏ ꯂꯣꯟꯅ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯂꯥꯛꯄꯁꯤꯗꯤ ꯑꯁ ꯃꯥꯒꯤ ꯅꯨꯄꯥꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯊꯃꯣꯏ ꯌꯥꯝ ꯆꯥꯛꯑꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯃꯥꯏ ꯅꯨꯄꯥꯅ ꯂꯥꯜꯂꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯑꯃꯗꯤ ꯂꯥꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯠꯇꯗꯤ ꯂꯩꯔꯝꯃꯣꯏꯀꯣ ꯑꯁꯦꯡꯕꯒꯤ ꯂꯩꯔꯝꯃꯣꯏ ꯃꯤ ꯍꯥꯏꯕꯁꯦ ꯍꯦꯛ ꯄꯣꯛꯑꯒ ꯁꯣꯏꯗꯕ ꯍꯥꯏꯕꯁꯦ ꯑꯝꯇ ꯂꯩꯇꯕꯅꯤ ꯂꯣꯏꯅꯃꯛꯇꯤ ꯁꯣꯏꯒꯗꯧꯕꯅꯤ ꯑꯁꯣꯏꯕꯗꯨ ꯊꯤꯟꯖꯤꯜꯂꯒ ꯆꯨꯝꯍꯟꯒꯗꯧꯔꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯈꯣꯏꯔꯤꯕꯁꯦ ꯁꯨꯝ ꯊꯦꯛꯆꯤꯜꯂꯒ ꯆꯨꯝꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯨꯝ ꯄꯥꯟꯕꯁꯤꯗꯤ ꯑꯗꯨꯝ ꯈꯠꯅꯕ ꯂꯥꯟꯕ ꯁꯥꯎꯅꯕ ꯍꯔꯥꯎꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒꯅꯦꯕ ꯑꯗꯨꯕꯨ ꯍꯟꯗꯛ ꯊꯣꯛꯏꯕ ꯍꯣꯏ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏ ꯁꯛ ꯈꯪꯗ꯭ꯔꯕ ꯃꯤꯅ ꯁꯛ ꯈꯪꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯏ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯛ ꯅꯥꯏꯔꯕ ꯐꯣꯡ ꯁꯥꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯗꯤ ꯅꯠꯇ꯭ꯔꯥ ꯃꯇꯨꯝ ꯇꯥꯔ ꯂꯩꯕꯅꯤ ꯃꯤꯅ ꯍꯦꯛꯇ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯌꯦꯡꯉꯁꯨ ꯍꯦꯛꯇ ꯎꯒꯗꯧꯕꯅꯦꯕ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯔ ꯌꯦꯡꯉꯁꯨ ꯎꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯣ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯅ ꯌꯦꯡꯉꯁꯨ ꯎꯔꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯗꯤ ꯀꯔꯤꯗ ꯑꯍꯣꯕ ꯍꯣꯜ ꯃꯆꯥꯗ ꯌꯦꯡꯉꯁꯨ ꯃꯣꯏꯗꯤ ꯎꯅꯦꯕ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯥꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯅꯨꯄꯥꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯔꯝꯗꯝ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅꯔꯤꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯊꯣꯛꯄꯤꯕꯁꯤ ꯑꯁ ꯃꯤꯌꯥꯡ ꯆꯥꯅ ꯑꯩꯈꯣꯏꯅꯀꯣ ꯃꯤꯆꯥ ꯇꯣꯞꯅ ꯑꯩꯈꯣꯏꯅꯁꯨ ꯑꯁ ꯌꯥꯝ ꯅꯣꯛꯅꯕꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯀ ꯃꯅꯤꯄꯨꯔꯗꯤ ꯑꯗꯨ ꯇꯧꯋꯦ ꯀꯝꯄꯜꯁꯔꯤ ꯅꯣꯛꯅꯒꯅꯤ ꯑꯃꯨꯛꯀ ꯈꯪꯗ꯭ꯔꯦ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯁꯣꯏꯕꯗꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯈꯥꯏꯗ꯭ꯔꯦꯗꯣ ꯃꯅꯤꯄꯨꯔ ꯍꯥꯏꯔꯗꯤ ꯃꯅꯤꯄꯨꯔ ꯑꯣꯜ ꯑꯣꯐ ꯃꯤ ꯑꯃꯅ ꯁꯣꯏꯕꯗꯁꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯣꯏꯅꯃꯛ ꯇꯥꯈ꯭ꯔꯦꯗꯣ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯊꯣꯛꯇꯅꯕꯀꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯧꯖꯤꯛ ꯖꯨꯒꯁꯤꯁꯨ ꯍꯌꯦꯡ ꯂꯣꯏꯁꯤꯟꯗ꯭ꯔ ꯉꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔ ꯈꯪꯕ ꯉꯝꯄꯣꯟꯇꯦ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯁꯤꯁꯨ ꯂꯣꯏꯔꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦꯗ ꯑꯃꯒ ꯍꯥꯠꯅꯕ ꯑꯃꯒ ꯆꯤꯛꯅꯕ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯑꯩ ꯅꯨꯡꯉꯥꯏꯃꯟꯗꯕꯒꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯅꯤ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯜꯂꯒꯀꯣ ꯇꯨꯝꯐꯝ ꯆꯥꯐꯝꯁꯨ ꯈꯪꯂꯝꯔꯣꯏ ꯃꯔꯛ ꯑꯃ ꯃꯥꯅ ꯑꯃꯨꯛꯀ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯑꯣꯏꯍꯟꯕ ꯀꯥꯟꯗꯗꯤꯀꯣ ꯃꯥꯒꯤ ꯃꯆꯥ ꯂꯩꯇ꯭ꯔꯕꯗꯤ ꯐꯩ ꯃꯆꯥꯁꯨ ꯂꯩꯕꯅꯤꯅ ꯃꯆꯥꯒꯤꯗꯃꯛꯇ ꯈꯤꯇꯪꯗꯤ ꯈꯟꯕꯤꯔꯗꯤ ꯐꯒꯗꯧꯕꯅ ꯈꯜꯂꯤ ꯋꯥꯈꯜꯗ ꯃꯌꯥꯝ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯨꯝ ꯂꯣꯏꯁꯤꯟꯒꯦ ꯃꯌꯥꯝꯒꯤ ꯃꯣꯠꯇ ꯀꯣꯃꯦꯟ ꯑꯃꯃꯝꯇ ꯊꯝꯕꯤꯔꯝꯃꯨ ꯆꯨꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯂꯥꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯣ
ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯗꯕ ꯀꯅꯥꯃꯠꯇ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯑꯃꯇ ꯇꯧꯕꯤꯌꯨ, ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯤꯖꯔꯤ꯫